ꯅꯨꯡꯁꯤꯔꯕ ꯏꯔꯦꯠꯆꯥꯁꯤꯡ ꯑꯩꯒꯤ ꯔꯨꯞꯇꯣꯞꯇ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯃꯃꯥꯡꯗꯤ ꯑꯩ ꯍꯋꯥꯏ ꯃꯨꯕꯤ ꯊꯥꯈꯤꯕꯅꯤ ꯑꯗꯩ ꯉꯁꯤꯗꯤ ꯑꯩꯁꯤ ꯆꯩ ꯌꯨꯡꯖꯔꯤꯁꯦ ꯃꯇꯝꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯂꯨ ꯊꯥꯖꯒꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯈꯨꯟꯅꯨꯁꯦ ꯌꯥꯝ ꯀꯟꯕ ꯈꯨꯟꯅꯨꯅ ꯍꯟꯕꯗ ꯈꯥꯏꯕꯗ ꯀꯣꯛ ꯉꯥꯎꯕ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯣꯏꯜꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯊꯝꯃꯝꯕꯗꯨꯗ ꯃꯥꯅ ꯍꯟꯗꯅꯕꯅꯤ ꯑꯗꯨ ꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯁꯤꯅ ꯈꯤꯇꯪ ꯈꯦꯠꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯈꯥ ꯂꯦꯌꯔꯁꯤꯗ ꯑꯩꯅ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯅ ꯑꯃꯨꯛ ꯁꯣꯏꯜꯁꯦ ꯈꯔ ꯍꯟꯊꯔꯛꯀꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯑꯀꯪꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯈꯔ ꯌꯥꯝꯍꯜꯂꯒ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛꯇꯤ ꯌꯥꯎꯗꯕꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯑꯂꯨ ꯑꯉꯥꯡꯕ ꯃꯆꯥꯅꯤ ꯁꯤꯁꯤꯡꯁꯦ ꯊꯥꯖꯒꯦ ꯊꯥꯕ ꯃꯇꯝꯗ ꯁꯤꯁꯤꯡꯅ ꯈꯤꯇꯪ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔ ꯃꯇꯣꯟꯁꯤꯁꯨ ꯇꯦꯛꯍꯟꯗꯕꯤꯗ ꯑꯅꯤꯒꯨꯝꯕ ꯊꯥꯖꯒꯦ ꯑꯗꯨꯒꯨꯝꯕ ꯁꯤ ꯑꯅꯤꯁꯦ ꯊꯥꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯃꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯁꯦꯝꯒꯠꯂꯛꯏ ꯃꯐꯝꯁꯦ ꯉꯥꯡꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯇ꯭ꯔꯦ ꯑꯅꯤꯒꯨꯝꯕ ꯊꯥꯖꯒꯦ ꯑꯗꯨꯒ ꯑꯉꯧꯕ ꯇ꯭ꯔꯦ ꯑꯅꯤ ꯑꯃꯒ ꯍꯋꯥꯏ ꯃꯨꯕꯤ ꯈꯔꯒ ꯃꯊꯪꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯌꯣꯡꯆꯥꯛ ꯈꯔ ꯐꯒꯠꯂꯛꯄꯗꯨꯒ ꯑꯗꯒꯤ ꯏꯔꯣꯟꯕ ꯆꯥꯅꯕ ꯇꯧꯖꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯀꯨꯞꯁꯟꯖꯔꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯎꯅꯥ ꯑꯀꯪꯕ ꯀꯩꯀꯥ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒ ꯃꯊꯛꯇ ꯀꯩꯅꯣ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯂꯩꯕꯥꯛ ꯈꯔ ꯑꯃꯨꯛ ꯉꯁꯥꯏ ꯎꯅꯥꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯕꯤꯔꯗꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯁꯨꯝ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇ ꯑꯂꯨꯁꯤ ꯌꯥꯝ ꯇꯥꯏ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯎꯠꯆꯅꯤꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯃꯥꯡꯒꯤ ꯍꯋꯥꯏ ꯃꯨꯕꯤꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯁꯤ ꯃꯇꯣꯟ ꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯎꯅꯥꯒꯨꯝꯕ ꯀꯨꯞꯁꯟꯕꯅꯤ ꯈꯨꯟꯅꯨꯅ ꯌꯥꯝꯅ ꯀꯣꯠꯂꯦꯅ ꯃꯇꯣꯟ ꯂꯥꯛꯄ ꯍꯧꯔꯦ ꯃꯌꯥꯝ ꯑꯃꯁꯤꯁꯨ ꯊꯥꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯈꯔ ꯊꯦꯟꯒꯞ ꯊꯥꯏ ꯁꯤꯁꯨ ꯂꯥꯛꯑꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯏꯔꯩꯆꯥꯁꯤꯡ ꯍꯥꯏꯒꯗꯧꯕ